Mamang tha August ki tang taraga mangada Barak Turel da Tasinkhibadagi thawai yaodraba hakchang oina phangkhiba Driver Bijoy Tamang ge Imung-Manungda Manipur gi oil tanker amasung LPG Bullet driver na lupa lakh lishing Manipur chanipan gi senpham Tengbang Pikhre Malom oil depot da ngase pangthokpa Bijoy Tamang gi Imung-Manungda sel khusinaba aduga mari leinana driver and samungongna hai 4,000 dagi Leikhidraba driver Bijoy Tamang ase Mamang tha August ki tang taraga mangada Barak Turel da Tasinkhibadagi thiba khangdana lerakhe madugi matung numit tarani rom leiraga Assamgi silchar gi mafam amada Bijoy Tamang gi thawai yaodraba hakchang ase fangbangomkhe Leikhidraba gi Imung-Manung gi awabada kharada oirabasung mateng oinaba Manipur gi oil tanker amasung LPG Bullet driver singna angamba sel khaiganakhe masida silchar gi Moinambol Oil Tanker Driver Association amasung All Manipur Petroleum Product Drivers Association ki maikay dike lupa lishing tara gi senpham su khusinnarakhe loinana IOCL gi staff amasung non staff na su lupa lishing ani gi senpham piraktuna punna lupa lakh lishing marifu panga chanipan gi senpham ase Leikhidraba Bijoy Tamang gi Imung-Manungda khusinnabane sel gi tengmang pirakpa khudingmakpu hainingai litena thagatpa phongdokle samungongna makhatana hai driver sing na pusilakliba polam sing ase akaknaba furup amagi nate masidi Manipurda khundaminadiba furup kudingmakide maram aduna thawai khubakta haplaga miyamgi tangai fadana jangba polam kaya pusilakliba driver sing da aki akhang piba asi tobigano driver sing ase micham amagum ubiduna angamba mateng panghaninge loinada driver sing da khudong thibana chingba thorakpa matamda adadai tahanbagi mahot miyamna angamba mateng pangbirabade kharada oirabasu safagani haina samungongna makhachana phongdokhe Koi kudong tiba anaba adagi asi ana yorok pa matamda leitaba yorok pa matamda mayam huplaga koi mateng pangminaji haibasima thamjage aduga aikoi gi mateng pangbi basida koi khara khak diversity mayam jinatana atopa mayam amasu koi gi anan staff kangu IOCL gi staff kangu resim mateng pangbi ko mayam yawi hena pangbi pa simpunamaku koi thagat pa phongdok sari aduga yam wana matamji yam lokjaki masi khaina bohna bada sai gari ji lambi thong na thaisa daba adagi irang lerakpa matamda koi gari je thuna tholokpataba adu gari khara tender kakkiba adagi gari semaga legiba mapanda siguma mayam yauraga matam jana koi khusinaba ngamjakide madugi namuktasu mayam na koi da warok bidana ba haijari thamjari